Tehran nuclear bomb Sanaba Hotnaba Leite, Iran gi President Mossad Pezeshkian Iran gi nuclear program gi matangda, United States amasung Tehran gi marakta wari sanadringai mangoinana, yumsakaisa numita Iran gi President na Mahak Leibak na nuclear bomb Sanaba Thourang Hotnaba Leite Haina Phongdokhre. Leibak anigi yanaba ama puraklabadi US na Iran da direct sale thadabagi oithokpa ngamdaba phibamda leiri hairi amadi reform President Mossad Pezeshkian na Phongdokhre wapam asena Iran na ilising ani taramanga da malemgi sakti leiba leibak singa nuclear gi yanase ama sahi tawkraba matung Iran na lauduna lakpa phirep adu haujiti leitre haina ule Tehran na American year planning leiba pami adubu US compensation sing Iran da yanase aduna athingba thamli hari American investors singna Iran da sale thadabada His Excellency ne ayatpa amata leite Haina President na Tehran da wangang bada Phongdokhre hari